ꯏꯌꯥꯝꯕꯒꯤ ꯃꯤꯡꯗꯣ ꯀꯩꯅꯣ? ꯑꯩ ꯃꯤꯡ ꯑꯣꯖꯤꯠ ꯁꯤꯡ ꯀꯧꯏ. ꯑꯗꯣ ꯏꯌꯥꯝꯕꯗꯒꯤ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯂꯥꯛꯄꯁꯦ ꯐꯪꯅꯕꯅꯦꯕꯀꯣ. ꯑꯗꯣ ꯃꯅꯤꯡꯗꯁꯨ ꯑꯩꯈꯣꯏ ꯀꯥꯀꯥ ꯄꯨꯄꯨ ꯏꯄꯨ ꯗꯨꯀꯥꯟꯁꯨ ꯃꯌꯥꯝ ꯂꯩꯔꯦ. ꯑꯗꯨꯒ ꯃꯩꯇꯩ ꯗꯨꯀꯥꯟꯅꯦꯕꯀꯣ ꯁꯦ. ꯑꯗꯨꯒ ꯁꯤꯗ ꯍꯤꯡꯉꯤꯕ ꯃꯩꯇꯩꯁꯦ ꯀꯌꯥꯃꯨꯛ ꯇꯥꯒꯦ, ꯌꯨꯝꯅꯥꯛꯅ ꯀꯌꯥꯃꯨꯛ ꯇꯥꯏ, ꯑꯗꯨꯒ ꯀꯩꯗꯧꯔꯒ ꯍꯤꯡꯉꯤ, ꯂꯝꯕꯤ ꯊꯣꯡꯅ ꯀꯃꯥꯏꯅ, ꯑꯗꯨꯒ ꯌꯨꯝꯅ ꯀꯃꯥꯏꯅ ꯍꯤꯡꯉꯤꯕ, ꯑꯗꯣ ꯏꯌꯥꯝꯕꯗꯤ ꯈꯪꯉꯤꯁꯦꯕꯀꯣ. ꯑꯗꯣ ꯏꯌꯥꯝꯕ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ. ꯁꯤꯒ ꯃꯤ ꯖꯨꯝꯅ 34 ꯃꯨꯛ ꯇꯥꯏ ꯁꯤꯒ. ꯑꯅꯝꯕ ꯁꯤꯒ ꯃꯤ ꯂꯧꯃꯤꯅꯤ. ꯂꯧꯃꯤ. ꯂꯧꯃꯤ. ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ. ꯍꯥꯏ ꯃꯌꯥꯝ ꯇꯔꯥꯝ ꯂꯨꯆꯔꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯒꯦ. ꯃꯌꯥꯝ ꯅꯣꯏ ꯁ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯤ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯌꯥꯝ. ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏ ꯂꯪꯀꯥꯔꯣꯝꯗ ꯀꯣꯏꯔꯨꯁꯦꯕꯀꯣ. ꯃꯩꯇꯩ ꯇꯥꯕ ꯈꯨꯟꯁꯤꯡꯗ ꯀꯣꯏꯔꯨꯁꯦ, ꯑꯗꯨꯒ ꯑꯍꯟꯁꯤꯡꯗ ꯍꯪꯉꯨꯁꯦꯕ ꯀꯌꯥꯃꯨꯛ ꯇꯥꯏ, ꯃꯩꯇꯩ ꯀꯌꯥꯃꯨꯛ ꯇꯥꯒꯦ, ꯀꯃꯥꯏꯅ ꯍꯤꯡꯉꯤ, ꯑꯗꯨꯝꯕꯗꯣ ꯈꯔ ꯍꯪꯉꯨꯁꯤꯀꯣ. ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ, ꯑꯍꯟꯁꯤꯡꯗꯣ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ. ꯑꯗꯨꯒ ꯃꯌꯥꯝ ꯉꯔꯥꯡꯗꯤ ꯑꯩꯒꯤ ꯕꯥꯔꯗꯦꯅꯦ. ꯕꯥꯔꯗꯦꯗ ꯃꯌꯥꯝ ꯋꯤꯁ ꯇꯧꯕꯤꯔꯛꯑꯦ. ꯑꯩꯅ ꯈꯪꯗꯕ ꯃꯤꯅꯁꯨ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯦ ꯑꯩꯕꯨ. ꯐꯦꯁꯕꯨꯛꯇꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯀꯣ ꯇꯧꯕꯤꯔꯛꯑꯦ. ꯑꯗꯣ ꯑꯩꯅ ꯃꯦꯁꯦꯖ ꯍꯟꯈꯤꯗꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦꯀꯣ. ꯑꯗꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯜꯂꯨꯗꯦꯕꯀꯣ. ꯑꯗꯨꯏꯁꯨ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯦ ꯋꯤꯁ. ꯑꯗꯣ ꯑꯩꯅ ꯃꯦꯁꯦꯖ ꯍꯟꯕ ꯉꯝꯈꯤꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦꯕꯀꯣ. ꯑꯗꯣ ꯁꯥꯎꯕ ꯌꯥꯗꯦ ꯃꯌꯥꯝ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤ ꯃꯌꯥꯝ. ꯂꯦꯠꯁ ꯒꯣ. ꯃꯌꯥꯝꯗꯣ ꯍꯥꯏ ꯇꯧꯕꯒ ꯂꯥꯛꯏꯁꯦ ꯃꯥꯅꯦꯕꯀꯣ. ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯀꯣꯏꯔꯨꯒꯦ ꯕꯥꯏꯛꯇ. ꯑꯗꯣ ꯑꯩ ꯃꯩꯇꯩꯅ ꯇꯥꯕ ꯈꯨꯟꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯕꯀꯣ. ꯑꯗꯣ ꯀꯥꯏ ꯂꯦꯞꯄꯤꯅꯣ? ꯁꯤꯂꯥꯛꯑꯣ. ꯁꯤꯂꯥꯛꯑꯣ ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝ ꯆꯪꯉꯨꯁꯤꯀꯣ. ꯃꯌꯥꯝ ꯌꯧꯔꯛꯑꯦ ꯃꯥ. ꯍꯥꯏ. ꯑꯩꯈꯣꯏ ꯁꯥ ꯌꯧꯔꯛꯑꯦ. ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯉꯁꯤ? ꯉꯁꯤ ꯈꯪꯗꯦ. ꯂꯪꯀꯥ ꯁꯣꯝꯗ ꯀꯣꯏꯔꯨꯒꯦ ꯃꯌꯥꯝ ꯃꯩꯇꯩ ꯇꯥꯕ ꯈꯨꯟ, ꯑꯗꯨꯒ ꯂꯪꯀꯥ ꯕꯖꯥꯔꯗꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯆꯪꯉꯛꯀꯦ ꯈꯜꯂꯤ. ꯑꯗꯣ ꯈꯪꯗ꯭ꯔꯦ. ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯁꯦꯝꯃꯛꯀꯥꯟꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯎꯕ ꯐꯪꯒꯅꯤ, ꯑꯗꯨꯒ ꯃꯥꯏ ꯆꯦꯅꯦꯜꯗꯁꯨ ꯎꯕ ꯐꯪꯒꯅꯤ. ꯍꯣꯏ ꯃꯌꯥꯝ. ꯑꯗꯣ ꯆꯠꯂꯁꯤ. ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯟꯆꯥꯂꯤ ꯌꯧꯔꯦꯕꯀꯣ. ꯁꯤ ꯃꯐꯝꯁꯦ ꯄꯟꯆꯥꯂꯤ ꯀꯧꯏ. ꯑꯗꯣ ꯁꯤ ꯈꯨꯟꯁꯤꯁꯨ ꯌꯥꯝ ꯆꯥꯎꯔꯤꯕꯀꯣ. ꯑꯗꯨꯒ ꯁꯤꯅ ꯃꯩꯇꯩ ꯌꯨꯝꯃꯛꯇꯅꯦ. ꯁꯤꯒ ꯁꯟꯒ ꯂꯩꯔꯦ. ꯑꯗꯨꯒ ꯃꯃꯥꯡꯗ ꯃꯩꯇꯩ ꯂꯩꯁꯨꯕ ꯑꯗꯤ ꯃꯤꯁꯦ ꯃꯩꯇꯩꯅꯦꯕꯀꯣ. ꯖꯨꯝꯒ ꯃꯌꯥꯝ. ꯍꯥꯏ ꯃꯌꯥꯝ. ꯑꯗꯣ ꯍꯧꯖꯤꯛ ꯀꯀꯥ ꯑꯃꯁꯨ ꯐꯪꯅꯔꯦ. ꯑꯩꯈꯣꯏ ꯇꯣꯝ ꯀꯧꯏꯕ ꯁꯤ ꯒꯥꯔꯤꯁꯦ. ꯑꯗꯨꯒ ꯃꯥ ꯇꯣꯝ ꯊꯧꯔꯒ ꯄꯨꯟꯁꯤ ꯍꯤꯡꯖꯕꯅꯦꯕꯀꯣ. ꯑꯗꯣ ꯁꯤ ꯈꯨꯟꯒꯤꯅꯤ ꯅꯠꯇ꯭ꯔꯣ? ꯀꯀꯥꯒꯤ ꯃꯤꯡꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯨ. ꯄꯟꯆꯥꯂꯤ ꯔꯥꯖꯦꯁ ꯁꯤꯡ. ꯑꯗꯣ ꯑꯁꯤ ꯄꯟꯆꯥꯂꯤ ꯈꯨꯟꯒꯤꯅꯦꯕ. ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯌꯨꯝꯁꯤ ꯀꯥꯏꯗꯅꯣ? ꯄꯟꯆꯥꯂꯤ ꯁꯤ ꯃꯃꯥꯡꯗꯀꯣ. ꯑꯗꯣ ꯍꯣꯏ ꯁꯤ ꯈꯨꯟꯁꯦ 3-4 ꯊꯣꯛꯏꯕꯀꯣ. ꯑꯗꯣ ꯈꯨꯟꯒꯤ ꯃꯤꯡꯁꯤꯡꯗꯣ ꯍꯥꯏꯔꯛꯑꯣꯕ. ꯄꯟꯆꯥꯂꯤ ꯈꯨꯟꯖꯥꯎ, ꯑꯥ, ꯇꯦꯟꯇꯨꯂꯤ, ꯑꯗꯩ ꯑꯃꯅ ꯀꯩꯅꯣ ꯁꯤꯇꯅꯤꯅ. ꯑꯗꯣ ꯁꯤ ꯂꯝꯕꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯒꯦ. ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯉꯥꯡꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕ, ꯁꯥꯏꯀꯦꯜ ꯊꯧꯔꯤꯕ ꯈꯣꯠꯂꯤꯕ, ꯑꯁꯤꯁꯦ ꯑꯣꯟꯊꯅꯁꯨ ꯀꯌꯥ ꯌꯥꯎꯔꯕꯅꯤ. ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯃꯌꯥꯝ ꯌꯥꯎꯔꯦꯕꯀꯣ. ꯌꯥꯎꯔꯦ. ꯑꯗꯒꯤ ꯒꯥꯔꯤ ꯂꯣꯡꯕꯁꯨ ꯌꯥꯎꯔꯦ, ꯏꯟꯅꯕꯁꯨ ꯌꯥꯎꯔꯦ. ꯑꯗꯨꯅꯦꯕ. ꯑꯗꯒꯤ ꯁꯥꯏ ꯃꯇꯦꯛ ꯈꯤꯇꯪ ꯆꯠꯈꯠꯂꯗꯤ ꯂꯝꯕꯤ ꯌꯥꯝ ꯐꯠꯇꯅ, ꯌꯥꯝ ꯋꯥꯅ ꯅꯣꯡ ꯆꯨꯔꯁꯤ. ꯉꯔꯥꯡꯇꯁꯨ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏ ꯆꯠꯂꯤꯑꯕ. ꯑꯗꯨꯅꯤ. ꯑꯗꯒꯤ ꯄꯟꯆꯥꯂꯤꯁꯤꯃ ꯀꯌꯥꯝ ꯂꯣꯡꯕꯁꯨ ꯌꯥꯎꯔꯦ. ꯍꯥꯏꯗꯤ ꯀꯀꯥꯗꯤ ꯗ꯭ꯔꯥꯏꯚꯔꯅꯤꯅ ꯈꯪꯉꯦꯕꯀꯣ ꯋꯥꯔꯤꯁꯦ. ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯌꯥꯝ ꯂꯥꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯌꯥꯝꯅ. ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜꯁꯦ ꯈꯨꯜꯂꯤꯔꯕꯅꯤꯅ, ꯍꯧꯖꯤꯛ ꯈꯨꯜꯂꯤꯔꯦ, ꯉꯁꯤꯗꯩ ꯈꯨꯜꯂꯤꯔꯦ ꯍꯥꯏ ꯌꯥꯔꯦ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯅꯣꯡ ꯆꯨꯈꯤꯕ ꯈꯨꯜꯂꯤꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡꯁꯤꯡ ꯌꯥꯝꯅ ꯆꯠꯄ ꯅꯨꯡꯉꯥꯏꯇꯅ ꯆꯠꯇꯕꯁꯨ ꯌꯥꯎꯔꯤ. ꯂꯝꯕꯦꯟꯁꯦ ꯆꯠ ꯉꯝꯗꯅ. ꯑꯉꯥꯡ ꯁꯥꯏꯀꯜ ꯏꯟꯅ ꯊꯝꯃꯝꯕ ꯃꯤ ꯃꯌꯨꯝꯗ ꯁꯥꯏꯀꯜ ꯊꯝꯃꯝꯃꯒ ꯃꯈꯣꯡꯅ ꯆꯠꯂꯤꯃꯤ. ꯑꯁꯨꯃꯥꯏꯅ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯦ. ꯑꯗꯒꯤ ꯂꯝꯕꯤꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯒꯤ ꯒꯥꯔꯤ ꯒꯨꯔꯥꯁꯨ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ. ꯑꯅꯥ ꯑꯌꯦꯛꯇꯁꯨ ꯌꯥꯝ ꯋꯥꯅ ꯆꯠꯂꯤ. ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯥꯔꯦ ꯈꯜꯂꯣꯀꯣ. ꯑꯗꯣ ꯂꯝꯕꯤꯁꯤꯗꯃꯛꯇ ꯄꯨꯕꯗꯣ ꯋꯥꯏꯑꯦꯕ. ꯅꯣꯡꯒ ꯆꯨꯔꯗꯤ ꯑꯇꯩꯁꯨ ꯆꯠꯄ ꯌꯥꯔꯔꯣꯏ. ꯆꯠꯄ ꯌꯥꯗꯦ. ꯑꯗꯨꯅꯤ ꯃꯌꯥꯝ. ꯑꯗꯣ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯀꯀꯥꯕꯨ ꯊꯦꯡꯛꯌꯨ ꯊꯥꯒꯠꯆꯔꯤ. ꯕꯥꯏ ꯕꯥꯏ. ꯁꯤꯒ ꯍꯥꯏꯔꯣ. ꯑꯁꯣꯝꯗꯅ ꯇꯦꯟꯇꯨꯂꯤꯅꯤ. ꯆꯥꯔꯥꯂꯤꯒꯤ ꯃꯈꯥꯗ ꯇꯦꯟꯇꯨꯂꯤ. ꯍꯣꯏ. ꯑꯗꯨꯒꯤ ꯃꯊꯛꯇꯅ 1 ꯅꯝꯕꯔ ꯄꯟꯆꯥꯂꯤ. ꯍꯣꯏ. ꯑꯁꯤꯅ ꯁꯤ 1 ꯅꯝꯕꯔ ꯄꯟꯆꯥꯂꯤꯅꯤ. ꯁꯦ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ 1 ꯅꯝꯕꯔ ꯄꯟꯆꯥꯂꯤ. ꯁꯣꯝꯒꯤꯁꯤꯅ ꯇꯦꯟꯇꯨꯂꯤ. ꯑꯣ. ꯃꯩꯇꯩ ꯌꯨꯝꯅꯥꯛ ꯀꯌꯥꯃꯨꯛ ꯇꯥꯒꯦ? ꯃꯩꯇꯩ ꯄꯨꯝꯅꯃꯛꯁꯦ 92 ꯂꯣꯝ ꯇꯥꯏ. ꯄꯟꯆꯥꯂꯤ ꯈꯥꯏꯗꯣꯛ ꯇꯦꯟꯇꯨꯂꯤꯗꯅ ꯀꯌꯥꯃꯨꯛ ꯇꯥꯕ? ꯇꯦꯟꯇꯨꯂꯤꯅ ꯈꯥꯏꯗꯣꯛ 42 41. ꯁꯤꯗ ꯃꯩꯇꯩ ꯇꯥꯔꯛꯄꯁꯦ ꯀꯌꯥꯃꯨꯛ ꯀꯨꯏꯔꯒꯦ? ꯃꯩꯇꯩ ꯀꯩꯗꯧꯕ? ꯑꯩꯈꯣꯏ ꯃꯩꯇꯩ ꯌꯨꯝꯁꯤꯒ ꯇꯥꯔꯛꯄꯁꯦ, ꯂꯩꯔꯛꯄꯁꯦ ꯀꯌꯥꯃꯨꯛ ꯀꯨꯏꯔꯒꯦꯕ? ꯆꯍꯤ ꯀꯌꯥꯃꯨꯛ ꯀꯨꯏꯔꯒꯦꯕ? 35 ꯖꯒꯣꯟ ꯇꯥꯕꯗꯤ ꯂꯩꯔꯦ. ꯍꯥꯟꯅ ꯃꯤ ꯂꯩꯔꯝꯗ꯭ꯔꯤꯑꯕ ꯁꯤꯒ? ꯁꯤꯒ ꯂꯩꯔꯝꯗꯦ.
ꯃꯌꯥꯝ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏ ꯄꯟꯆꯥꯂꯤꯒꯤ ꯏꯄꯨ ꯈꯔ ꯐꯪꯅꯔꯦ ꯃꯣꯏꯅꯁꯨ ꯈꯔ ꯍꯥꯏꯕꯤꯔꯦ ꯃꯌꯥꯝ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯗꯣ ꯏꯕꯣ ꯑꯃꯁꯨ ꯂꯩꯔꯦ ꯁꯣꯝꯗ ꯏꯕꯣꯒꯤ ꯃꯤꯡꯗꯣ ꯀꯩꯅꯣ ꯍꯥꯏꯕꯤꯔꯣ ꯅꯨꯡꯁꯤꯔꯦ ꯑꯗꯒꯤ ꯏꯄꯨꯒꯤꯗꯤ ꯗꯤꯂꯤꯞ ꯁꯤꯡ ꯏꯄꯨꯒꯤꯗꯤ ꯄꯁꯅꯥ ꯁꯤꯡ ꯁꯥꯒꯩꯗꯨ ꯀꯣꯟꯅ ꯍꯥꯏꯔꯗꯤ ꯐꯕ ꯉꯥꯉꯣꯝ ꯗꯤꯂꯤꯞ ꯁꯤꯡ ꯑꯗꯣ ꯏꯄꯨꯒꯤꯗꯤ ꯂꯥꯏꯁ꯭ꯔꯝ ꯕꯁꯅꯥ ꯑꯗꯣ ꯏꯕꯣꯒꯤ ꯃꯥꯏꯕꯝ ꯅꯨꯡꯁꯤꯔꯩ ꯃꯥꯏꯕꯝ ꯅꯨꯡꯁꯤꯔꯩ ꯑꯗꯣ ꯃꯌꯥꯝꯁꯤ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯣ ꯑꯩꯈꯣꯏꯕꯨ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯂꯦꯞꯄꯤꯁꯦ ꯂꯝꯕꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯗꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯄꯟꯆꯥꯂꯤꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅꯦꯕ ꯇꯦꯟꯇꯨꯂꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯄꯨꯁꯤꯡꯗꯨꯅ ꯁꯣꯝꯗ ꯂꯩꯔꯦ ꯁꯤꯅ ꯄꯟꯆꯥꯂꯤ ꯅꯝꯕꯔ 1 ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯂꯩꯔꯦꯀꯣ ꯁꯤꯁꯨ ꯃꯩꯇꯩ ꯇꯥꯏꯀꯣ ꯆꯪꯈ꯭ꯔꯒ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯏꯗꯨꯅ ꯑꯁꯣꯝꯗꯅꯤ ꯁꯣꯝꯗꯅ ꯈꯨꯟꯖꯥꯎꯅꯦꯕꯀോ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯃꯩꯇꯩꯅ ꯇꯥꯕ ꯈꯨꯟꯁꯦ ꯑꯁꯤꯅ ꯂꯪꯀꯥ ꯑꯣꯏꯔꯒꯁꯨ ꯍꯣꯏ ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯇꯥꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗꯩꯗꯤ ꯌꯥꯝ ꯅꯛꯅꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝꯅꯗꯤ ꯂꯥꯛꯇꯕ ꯁꯤ ꯂꯝꯕꯤ ꯐꯠꯇꯕꯅꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯊꯥꯖꯕꯤ ꯑꯗꯣ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯣ ꯁꯤ ꯈꯨꯟꯁꯤꯒ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯥꯔꯤꯁꯦ ꯎꯕꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯑꯇꯩꯁꯨ उचरके यꯦꯡꯕꯤꯌꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯊꯣꯔꯦꯡ ꯈꯨꯟ ꯀꯧꯋꯦꯕꯀꯣ ꯑꯁꯤ ꯈꯨꯟꯁꯤꯁꯨ ꯃꯩꯇꯩꯒꯤ ꯈꯨꯟꯅꯦꯕ ꯑꯁꯤꯗ ꯃꯅꯤꯡꯗ ꯂꯝꯕꯤꯁꯦ ꯆꯨꯝ ꯆꯠꯈ꯭ꯔꯒ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯁꯣꯝ ꯌꯦꯡꯉꯣ ꯃꯅꯤꯡꯗ ꯃꯩꯇꯩ ꯌꯨꯝ ꯂꯩꯔꯦ ꯁꯤꯗꯁꯨ ꯎꯒ ꯃꯌꯥꯝ ꯄꯩ ꯂꯩꯔꯦ ꯑꯗꯣ ꯃꯅꯨꯡꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯐꯝꯁꯦ ꯂꯪꯀꯥꯒꯤ ꯂꯥꯆꯤꯠ ꯅꯒꯔ ꯀꯧꯋꯦꯕꯀꯣ ꯁꯤꯒ ꯒꯨꯔꯨ ꯕꯖꯥꯔꯅꯁꯨ ꯕꯖꯥꯔ ꯑꯃ ꯂꯩ ꯁꯤꯒ ꯍꯩꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯌꯣꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯆꯠꯂꯒꯅ ꯁꯣꯝ ꯃꯅꯨꯡ ꯆꯪꯈ꯭ꯔꯒ ꯃꯩꯇꯩ ꯃꯌꯥꯝ ꯇꯥꯏꯌꯦꯕꯀꯣ ꯁꯤ ꯃꯩꯇꯩ ꯈꯨꯟꯅꯤ ꯁꯤꯗꯁꯨ ꯃꯩꯇꯩ ꯃꯌꯥꯝ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯁꯤꯅ ꯂꯪꯀꯥꯅꯤ ꯂꯪꯀꯥ ꯃꯦꯟ ꯇꯥꯎꯟ ꯌꯧꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯩꯇꯩ ꯀꯌꯥꯃꯨꯛ ꯇꯥꯒꯦ ꯇꯔꯥꯃꯨꯛ ꯁꯤ ꯃꯅꯨꯡ ꯆꯪꯈ꯭ꯔꯒ ꯑꯣ ꯁꯣꯝ ꯃꯅꯨꯡꯗ ꯇꯥꯗ꯭ꯔꯣ ꯁꯣꯝꯅ ꯁꯥꯏꯗ ꯇꯥꯗꯦ ꯁꯤꯒ ꯇꯥꯏꯀꯣ ꯌꯨꯝꯅꯥꯛ 15ꯃꯨꯛ ꯑꯣ ꯁꯤꯗ ꯃꯌꯥꯝ ꯌꯨꯝꯅꯥꯛ 15ꯃꯨꯛ ꯇꯥꯏꯌꯦꯕꯀꯣ ꯃꯩꯇꯩ ꯌꯨꯝ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯨ ꯅꯦꯅꯦ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯕ ꯁꯤꯒꯤ ꯌꯨꯝꯁꯤꯡꯁꯦ ꯂꯣꯏ ꯃꯩꯇꯩꯒꯤ ꯌꯨꯝ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯡ ꯖꯥꯟꯗꯤ ꯅꯠꯇ꯭ꯔꯥ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯁꯤ ꯁꯥꯏ ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯃꯩꯇꯩ ꯌꯨꯝ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯥꯏ ꯀꯣꯏꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯁꯨ ꯐꯪꯅꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯃꯐꯝꯁꯦ ꯄꯤꯄꯜ ꯄꯨꯈ꯭ꯔꯤ ꯀꯧꯋꯦꯕꯀꯣ ꯑꯩꯈꯣꯏ ꯚꯥꯂꯨꯛ ꯕꯥꯔꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯁꯤꯗ ꯃꯩꯇꯩ ꯉꯥꯛꯇꯅꯦꯕ ꯁꯤꯗ ꯇꯥꯔꯤꯁꯤꯁꯨ ꯑꯗꯨꯒ ꯁꯤꯅ ꯐꯣꯔꯂꯦꯟꯅꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯁꯦ ꯐꯣꯔꯂꯦꯟꯅꯦ ꯑꯗꯨꯒ ꯁꯣꯝ ꯌꯦꯡꯉꯣ ꯁꯣꯝ ꯆꯪꯉꯒ ꯃꯩꯇꯩ ꯌꯨꯝ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯠꯇꯁꯨ ꯃꯩꯇꯩ ꯌꯨꯝꯅꯦ ꯑꯗꯨꯒ ꯁꯤꯗꯅ ꯂꯩꯔꯛ ꯑꯣꯏꯅ ꯇꯥꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯏꯔꯒꯅ ꯒꯂꯤ ꯑꯗꯨꯒ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯔꯒꯅ ꯂꯩꯔꯛꯀꯣ ꯃꯌꯥꯡꯃꯔꯣꯟꯗꯅ ꯒꯂꯤ ꯀꯧꯋꯦꯅ ꯑꯗꯨꯒ ꯃꯩꯇꯩꯔꯣꯟꯗꯅ ꯂꯩꯔꯛ ꯇꯥꯏꯕꯀꯣ ꯍꯥꯏ ꯆꯪꯉꯒ ꯁꯨꯝ ꯌꯦꯠꯀ ꯑꯣꯏꯒ ꯇꯥꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯐꯣꯔꯂꯥꯏꯟꯒꯤ ꯃꯔꯛꯁꯤꯗ ꯂꯩ ꯊꯥꯏꯌꯦꯕꯀꯣ ꯁꯤ ꯂꯩꯁꯦ ꯃꯩꯇꯩꯅ ꯊꯥꯕꯅꯤ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯇꯥꯕꯗ ꯑꯗꯣ ꯂꯩꯁꯦ उचरके ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯃꯌꯥꯝ उचरके ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯆꯪꯉꯛꯏꯁꯦ ꯂꯩ ꯃꯌꯥꯝ ꯊꯥꯕꯗꯣ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯆꯪꯉꯛꯄꯅꯤ ꯃꯔꯛꯇ ꯆꯪꯉꯛꯄꯅꯤꯀꯣ ꯁꯣꯝꯗ ꯂꯩ ꯃꯌꯥꯝ ꯂꯩꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯂꯩ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯂꯩꯁꯦ ꯖꯣꯏ ꯕꯥꯕꯨ ꯁꯥꯔ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯊꯥꯕꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯇꯥꯕꯗ ꯃꯥꯒꯤ ꯃꯤ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯅꯤꯡꯗꯁꯨ ꯂꯩ ꯃꯌꯥꯝ ꯊꯥꯔꯦ ꯌꯦꯡꯉꯣ ꯂꯩ ꯉꯥꯛꯇꯅꯤ ꯐꯣꯇꯣꯁꯨ ꯀꯥꯞꯄꯦ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦꯕ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯀꯣꯃꯦꯟ ꯍꯥꯏꯕ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯕ ꯕꯦꯜ ꯑꯥꯏꯀꯣꯟꯗꯣ ꯑꯗꯨꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯐꯪꯅꯔꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯁ꯭ꯋꯥꯏꯗ ꯕꯤꯗꯥꯏ ꯂꯧꯖꯔꯒꯦ ꯕꯥꯏ ꯕꯥꯏ